Hi ma'am, ngasiगी mathelse chamboina tawre Sougri thongba ma laiwa kanghou ma tawrani aduga mimi singju amaga mayamagi mathelse ai chak thangkatle Sougri thangkatkhare chak amu thangkatle leire Sougri frozen da hapaga thambane sina hawai mangan atingbane frozen da sumaina loina hapa thamba khudakta ready made oina chaba kaina andi shembagi matamdo na tawdo soro si tamaga loina ready made oina thamabane sina laiwa ga kang sida leire ngasai frozen gi Sougri do sida leire ko frozen da hapa sumaina loina tawraga hapkibisina thongamdaina chat taw yaba sisina maya ai cake sabagi rebako ando yumgi angangi birthday gumbada and cake saba nongma cake sabagi namjarake ai leirini angangi birthday cake sanaba ai nongma saraga video oina semjarake maya laiwa khokpa horage maya ai chanapada inakta susune salaibe khara lange Hujik laiwa kana khoi sisa ai horan phasana ngaudoine pamdaba misu yawiko ado aigi oinadi khwaidi favorite oire laiwa kanghose asoi matamdadi laiwana hele pamba bise kaina tawragane koigi futlaga irombasu hawre aduga lawragane morok oina mela chabasu haweba adi pamjai sise yamna laiwa hinadaba misu yawiko aigise semba loire mayam jango morok atekpane hawai ngasai frozen gi hawai mangandune tilo chanam semba loire khang thangkale thau heireko hautarage mayam ai maroi ngauba ulaudre maramdi ai chanaba ninga taksiltanako maroi kan ngauinda video namba yaraktreba khutna isana su paijaraga cameraman su oiba singju maya loire kanghou su loire ai chanaba du khara lange kanghou su loire Sougri thongba su loire mayam loire aigi mathelse sigai oiko sakso thidire chabadi uchararoige do mayam aigi video se nungaragadi like comment share subscribe tawshinbiyo